ꯀꯩꯗꯧꯔꯦ ꯁꯤꯁꯤꯠ ꯍꯥꯏꯗꯨ ꯀꯩꯅꯣ ꯍꯌꯦꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯨꯇꯤꯅꯤ ꯍꯥꯏꯒꯦ ꯇꯧꯅꯦ ꯑꯦ ꯁꯨꯇꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯅ ꯌꯦꯛꯏ ꯂꯥꯏꯁꯤ ꯂꯣꯏꯔꯕꯣ ꯍꯥ ꯂꯣꯏꯗ꯭ꯔꯤ ꯂꯣꯏꯔꯀꯥꯟꯗ ꯌꯦꯡꯉꯣ ꯍꯧꯗꯣꯡ ꯆꯤꯛꯅꯔ ꯃꯥꯜꯂꯦ ꯍꯧꯗꯣꯡ ꯆꯤꯛꯅꯕꯁꯦ ꯃꯤ ꯈꯟꯅꯕꯅꯦ ꯎꯁꯥ ꯅꯨꯄꯥ ꯌꯥꯎꯗꯅ ꯌꯨꯝ ꯄꯥꯟꯕꯁꯦ ꯌꯥꯗꯦꯀꯣ ꯕꯨꯡꯉꯣꯁꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯃꯌꯥꯡ ꯅꯨꯄꯤꯒ ꯂꯣꯏꯅꯩ ꯇꯥꯏ ꯃꯌꯥꯡ ꯅꯨꯄꯤꯒ ꯂꯧꯔꯗꯤ ꯁꯤꯗ ꯂꯥꯛꯇꯗꯅ ꯃꯥꯅ ꯑꯥꯗ ꯊꯕꯛ ꯐꯪꯗ꯭ꯔꯗꯤ ꯊꯣꯛꯂꯛꯀꯅꯤꯗ ꯃꯌꯥꯡꯗꯤ ꯑꯌꯥꯝꯕꯅꯁꯨ ꯂꯝ ꯂꯩꯒꯟꯗꯦ ꯚꯔꯥꯗꯅ ꯑꯌꯥꯝꯕ ꯂꯩꯒꯟꯕꯅꯦ ꯃꯥꯅ ꯃꯥ ꯑꯣꯏꯈ꯭ꯔꯦ ꯅꯨꯄꯥꯅꯤ ꯊꯣꯛꯎꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯑꯩꯈꯣꯏꯅ ꯍꯩꯅ ꯇꯥꯟꯅꯕꯁꯨ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯁꯦꯝꯐꯝ ꯊꯣꯛꯄꯗꯤ ꯁꯦꯝꯕꯤꯔꯦꯗꯅ ꯏꯆꯦ ꯅꯪ ꯌꯨꯝ ꯄꯥꯜꯂꯣ ꯅꯨꯄꯥ ꯑꯃ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯊꯝꯁꯤ ꯃꯤꯅ ꯎꯁꯤꯠꯅꯕ ꯀꯤꯅꯕ ꯍꯨꯏ ꯑꯆꯧꯕ ꯑꯃ ꯂꯣꯏꯕꯅ ꯃꯤꯅ ꯀꯤꯅꯤꯗ ꯍꯦ ꯐꯥꯒꯤ ꯇꯥꯅꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯍꯥꯟꯅ ꯄꯥꯜꯂꯣꯗꯅ ꯑꯩꯗꯤ ꯅꯨꯄꯥ ꯂꯩꯖꯗ꯭ꯔꯤꯌꯦ ꯍꯣ ꯑꯩꯁꯨ ꯂꯩꯖꯗ꯭ꯔꯤꯌꯦ ꯏꯆꯦꯕꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯖꯗ꯭ꯔꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯂꯩ ꯑꯣꯏꯗꯤ ꯑꯣꯏꯔꯣꯏꯗꯕ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯔꯣꯗꯅ ꯍꯥꯏꯕꯒꯤ ꯀꯥꯟꯅꯔꯣꯏꯗ ꯀꯥꯟꯅꯗ꯭ꯔꯁꯨ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯈꯔꯗꯤ ꯍꯥꯏꯅꯤꯗꯅ ꯑꯁ ꯀꯥꯟꯅꯔꯣꯏꯗ ꯑꯁ ꯍꯥꯏꯗꯤ ꯌꯥꯔꯣꯏ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕ ꯑꯩꯈꯣꯏ ꯆꯥꯕꯤꯁꯤꯔꯣ ꯆꯠꯂꯣꯍꯦ ꯍꯥꯏꯌꯨ ꯌꯥꯗꯗꯤ ꯑꯩ ꯆꯥꯕꯤꯗ ꯆꯠꯂꯒ ꯍꯥꯏꯖꯔꯨꯖꯅꯤ ꯑꯗꯨꯕꯨꯔꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯉꯥꯟꯕꯅꯤ ꯑꯩ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯈꯪꯉꯤ ꯃꯥꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯪꯕꯤꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯀꯔꯤꯅꯣ ꯉꯥꯟꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯅꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯐꯅꯕ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯎꯃꯥꯅ ꯀꯝꯗꯧꯕ ꯀꯔꯤꯒꯨꯝꯕ ꯉꯥꯟꯕ ꯏꯕꯥꯏꯅꯤꯒꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯎꯃꯥꯅ ꯈꯪꯈꯕ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯈꯤꯕ ꯑꯩ ꯉꯥꯟꯕꯕꯨ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯣꯟꯅꯔꯦ ꯏꯆꯦꯒꯤꯗꯃꯛ ꯑꯩ ꯉꯥꯟꯕꯕꯨ ꯀꯥꯎꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯏ
ꯉꯁꯤꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯌꯥꯝ ꯊꯦꯡꯉꯝꯃꯦ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯋꯦ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ Uma! 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 Eh. ꯀꯩꯗꯧꯔꯦ ꯆꯥꯕꯤ? ꯅꯈ꯭ꯋꯥꯡꯒ ꯃꯦꯠꯂꯗꯅ? ꯀꯩꯅꯣꯅꯤ ꯚꯔꯥꯗ ꯃꯤ ꯂꯩꯒꯦ ꯂꯥꯛꯄ ꯁꯥꯇ꯭ꯔꯔꯣ? ꯏꯁꯩ ꯇꯝꯕ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯩꯅꯦ ꯀꯥꯊꯣꯛ ꯀꯥꯔꯟꯒ ꯇꯧꯒꯗꯧꯕ ꯅꯠꯇꯦꯗ ꯑꯗꯨꯕꯨꯗꯤ ꯆꯥꯕꯤꯅ ꯈꯪꯉꯒ ꯂꯣꯏꯔꯦꯗ. ꯐꯔꯦ ꯐꯔꯦ ꯑꯩ ꯁꯣ ꯂꯧꯔꯨꯈꯤꯒꯦꯀꯣ. ꯍꯣꯏ ꯌꯥꯅꯤ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯅ ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩꯗ ꯐꯔꯛ ꯇꯥꯔꯕ ꯃꯥꯅ ꯀꯅꯥꯅꯣ ꯚꯔꯥꯗ ꯂꯩꯒꯦ ꯂꯥꯛꯄꯅꯦ ꯐꯔꯦ ꯑꯩ ꯊꯦꯡꯈ꯭ꯔꯦ ꯆꯠꯂꯨꯈꯤꯒꯦ ꯆꯥꯕꯤ ꯁꯣꯁꯦ. ꯂꯥꯛ ꯆꯠꯁꯤ ꯂꯥꯛ